Diamond Radio की अपडेट न्यूज़ ताबीरिबा सिंबु जेम्स हरगुजमना तराम लोकचबग लोइनना कोंगलोना खुरुमजरी हौजि मालेमगी ओइना ख्वाइदिगी ngangnaribu wafamse COVID-19 masigi hek mathangda ngangnariba singi manungda Kim Jong Un North Korea ge sumlaba leader asigi matangani yamna ngangnaribas malem asida hainari asengba wafamdi amata khangdi masigi maroiba wafam kharasu leri madudi makhoigi oiba news asi malemda miyamna hek sengna khangba ngamdi masimakna miyamna hek sajinduna mana ningba moongda khara aduma hainabagi moong amadi aduma uba fang adubu Pana hainarabasu mahak asi haukiba April gi tang 13 da ukibadagi ngasi fawba mahak lamdam masida udabagi paw khradi lak Kim Jong Un kadai da lot khrabagi haukiba sai English singani 13 ta suma numit 40 days mahak lotuna leki masigi matung da chaisu ama pairaga thorokpa media da uki hainabada mahak ki khuugi operation ama tawbada matam aduda tangai fadana numit nifuni asi laihingdunu lekibani haibasi adubu masisu media amatana sengwa wafamdi khangbu ngamkidi adumo bhabna sajinba haibadun Handak amuk heart ki surgery tawbada brain hemorrhage oire haiduna coma da leire haiba wafam ama yamna kana hainari hairiba wafam singa si miyamna tamjari bisi CNN gi asiguma news channel amana piwa quote tawba wafam singa duni miyamna tamjari bisi CNN na wafam khara quote tawri madudi tongan ba news channel singna wafam kya so dumak hainari marak asida North Korea gi maikaidigi CNN da hairakpa wafam amana Kim Jong Un hingli mahak yamna masafana leri Moon Jong-in foreign minister na haibada aigi sarkar gi Kim Jong Un aduma khingli North Korea gi oson jaga amada lei haibo wafam sini April gi tang 15 numit asi North Korea gi yamna maruiba numit amani haibadi Kim Jong Un gi mahaki mapa pokpa mabubok asigi yamna maruiba thorum amani hariba April gi tang 15 sta Kim Jong Un yaukide Prithvi da leiriba leba kyana wafam asi phongdok narakli madudi Panaluba thabak leirabasu April gi tang 15 da Kim Jong Un na yaukidaba asi hanakna hanbani Kim Jong Un mahaki mapu asiga mahak phibam yamna mana na bohonaba amadi mapu asina toruma thabak khudimak yamna mana su sathaba loinana North Korea gi luchingba mani amarumda North Korea gi KCN gi report ta polite bureau gi mifam ama April gi tang 13 da pangthokpada mahak yauki masi matungda media da ngasi fawba amuk hana udri masi matungda leibak kya nasu mana thokpa hainaragi haukiba sayolda CNN na surgery amadagi Kim Jong Un gi phibam asi yamna phatre haibasi haiki South Korea gi yumpham oiba pawphongba Delhi NK nasu North Korea gi online news amagi reporta asumna hairi madudi mahak asi surup yamna thakpa masa yamna overweight oiba mahak ki thabak ka hena kana subuna maram oiraga mahak masa silaying mani haiki report asina makha tabada Yangsang County jaga amada laying sathri haibasini Kim Jong Un laying ba yaurba doctor kaya Kim Jong Un gi phibam phagalakpadagi Dr Singh ayamba Pyongyang da April gi tang 12 da halakle adubu Dr Kharana mahaku yamna kana senari adubu report asi CNN gi news nadi yaningdri Sunday numit amada North Korea gi news amada asum hai madudi Kim Jong Un na South Korea gi Samjio market asi South Korea na semgatle haiba tabada mahakna thagatpa phongdokpa wahai phongdoki hairi asengbra sengdabra haibadi CNN asu thajaba ngamdri miyam hena khangi madudi North Korea gi pawasi leiba kanata su ka hena phongdokti Kimbulai gumna North Korea gi praja singna aduma khal freedom of press North Korea da leiti masina maram orga malem da chatna da rule kya marum lamdam masida chanari malem gi miyam na khangi madudi North Korea gi wafam khara uthokpa website amana Wonsong City da khamduna leiba train amagi manakta Kim Jong Un na leple haribasi April gi tang 13 dagi train asi khamduna lei haibasi adubu train leire haiduna mafam aduda Wonsong City da Kim Jong Un leigedaba natti haina atopa media gi report singna mana thokpa hainari adubu Washington gi website amanadi train asi Kim Jong Un gi family khaktana season abadugumba train amani satellite ki photo amana April gi tang 15 dagi mafam asida train asi amuk hana udre haibasi website asina makhatari madudi hariba mafam asida guest house mapan henale entertainment gi site kya le masigatana tana Kim Jong Un gi yamna ning thijaraba mahaki yum amasule Jong gi zoo amasule madugatana tana shooting gi range loinana runway oiramba mafam ama haujingna 2019 dagi sagol lamjen gi damak mafam ama onthokraba amasule haibasini Kim Jong Un sagol lamjen tanabasi mahak yamna pami masi kaktana tana hariba mafam asi sagalakpa matamda mahakna hek awaba pothaba mafam amani hairi North Korea gi asigumlaba leader asin nabadagi China gi akhanaba doctor gi team amana mahaku layingnaba tharagani haiba wafam asi hariba wafam asi su media da portonari kharana Kim Jong Un sikre hai pausing asi karamana chumano karamana aranmano haiba khangbadi aduma ngamnadri adubu maru eraba malem isigi news channel singi manungda CNN gumbanadi
mahak asi brain hemorrhage oiduna koma da lady haiba wafam masi lady asengba amadi achumbadi matamgi matung ina soidana khanglaklagani marak asida Kim Jong unna April ki tang 13 da mahaki administrative assistant nabagi mongda polite video gi meeting ama phamba aduda mahaki hek pominabi mahaki machanupi Kim Yo Jong haribasida administration asi mahakna paiba yabagi mongda sinarami haiba wafam ama sungang adubu asingbadi khangba ngam panjariba wafam sing asi CNN gi report amadi BBC gi report amagi matungina miyamda tamjaban tabiriba singbu James Haguzam namukhana khurumjari